Hamakta may apna po sa Purnima Hariba YouTube channel na Kokona Kulamjari. There is no peace in the haikhre. Kuki singse lan kya mo pamra ba. Dia 3 May 2020 de hore ko. Adai de sina ke thel litanda. Manipur da to iba irang ase sahi ahum helak la pawda shanti kadai dano haina shanti thinari se shanti hi ko phangde shanti kadai lakani habasu khangde aduna ngasai gi laingak londa yam chawa soiba leidai je myam tu khangaro khani masdai gi wafam khara adum aina khanda phorok pakhara mai ne am share taw jege aduga video khara su hapta rakke aduga ahal amani na ko ahal kharana phungdokpa social media da phungdokpa wahai sing taraga ayu akhanda phorokpa wakhallon duni na hiding se myam tamjening se habdi akogi lengak lon habdi system se political administration myam se asi myam se sorakpa dagi sai wafam se tholai bani ba ado wafam se tholai be se kaino habda tawri mong se kaino aina sum yengba yabada thamba jabada ko hariba ngasi lengak asina Manipur sarkar asina ngasi shanti lani kasi tawai haraga irang itokolepte misi mina lepte mifami pun lepte bong kapa nongmai kapa cingbana pumnamak lepte ayama mafam mata irang leitaba jausan lakte hejing Manipur da aduna hai se ngasai gi mayamna sarkar sina hajik paliba sarkar sina irang se nemtharani kasim tawroi aduga mayam pumnamak shanti hanjalani adu tawrani na haiba mayam se mase akoi tabagi matan natri haibagi wafam dola e bahagi kaigino habdi shanti lani irang leitre na haidaga irang di sir leptaba amada natraga amada madugi pendaba aji madugi nuai taba mayam do hajik mayam pun phongdok narakli ai video hapte rakke mayam dinggi ko. There is no peace in the haikhre. Aduna di makhoi na koi bahat sinuna ado koi sinu na tawbadu yagunu se na koi lausu ugunu school su kagano khulam su chalagano business su tawragano nongmai paira dum kapla layo ekoi di crore center ni pisa phanglaga oh home minister na Delhi ke home minister khangde prime minister na ekoi di international di geopolitics sana lage hai bida koi hai gino se koi hai bida kui man gare hat na sunare ba ado ekoi da mang na sunare tawbati kanano no moi di mang de magi macha sing di Manipur su leite makoi di mapan na chamle mapan hu tamning de foreign su tha bane moi di se leite ekoi bhap ta se Amuksu ahal asina haibase tamine chiko mayam habdi mana haije kasnate akogi hojik paliba sarkar asida paliba MLA minister Delhi da phamiba home minister prime minister pumnamak se makoina sanariba politics se karino haibase ajik haina draga suloina khanga pone bako haidi asi center gi khujau yaise yam senglabani 3rd May dagi haureiba irang se ngasi kasut natraba Manipur se pikhaba atopa Maharashtra gi natragana UP gi district ama anigum bagi chang area tania ba yam chawba hamnate ba hayo humasida central force state force marang kaina laini pung kun mari pharo hema si laksan bada ado central government na una khangna kadigi lairi bano haibase asi mayam pang hangbo homni tasengna moya sanari se ngasai gi ekoi machen hanan laga ekoi machen amaga mai haunan ba do haunaraga Manipur se kamai torga thugai be jaba madugi lalong ne ba center na tawise ado state government na asi khangasu thabak oina ko
ngasai Manipur imalebaki ne na loi pura manga tawi aduga hariba local laiba centralizing miyang se state government na una tana karigi thabak oina pangthok pangam dibano state government se kyam solagi haiba okhum se asini in laise aduga ama boire hariba tawol oiriba jik mihat mipun mayama pap kuiba thabak mayama dharma nataba thabak mayama tawriba mi singse whether ama boiro ko tawriba pithiri siga sangsar siga pap ki masak oiraba pap ki thabak sing tawriba singse nongata nongmadi soidana iswar mana soidana dandi pigin hebse mase achumma homni mase yam phadana ansine su yam phadana mek singna hairi ko mayamda ado asi achumbani mayam ju thajau nongmata nongmadi hauwa naradi loiba su narakani loiba haiba pose ase pap tarba mi singdugi makoigi yamna laibak thiba numit oigani abse ai hajai Iran thokpasi kada thokhatmra harabadi why there are battles air condition ni kaad leiragar mi hat mi chamlasi bo hat hanmane underground leader khande civil society khande political leader khande leaders in the air condition the phammane norok le isori pijar le mo soina thengna gani soidre adu mi cham sing karisu khande ba ekhoi da taina bane. There is no restraint in my passing. Masi pangangang mane gotsak wagangang mane. Ako'y mayam khanda na say. ado Kuki ebe pose kanano haise adi Kuki gi magi mong se sumaina phongdui ko sumtamina si mayam mayam as ai no ing man loire no no ing ga khang di ko Kuki sing se lan kyam pamra ba de 3 me 2020 de hore ko adai de sina ga thel litanda iti ko ko dong rang han namli wangli juro da lan to ko ado moi se si bi kyam pam no ba moi ma se pa hat nei ko kani thar kani gi nisa number 4 gi nisa pam pa la ga nisa pa la ga nuai do ado mai khan ma ja in da si bi se moi gi ta cha pa ne na ma lei ri do as lmg da khilaga mi chamanga hat ke na to bun pa do bunker do udi tar siram me ye dai de ar ke na cha boino sing do pam re boy pu sing on thar on hai bi ko boy pu sing tha ba ho ri ye adu boy pu sing tha bi da asar fa na kano to da under pencil on horab ja ni under pencil ngari ta na khudai horan da myam chang ni ta da kulen yori adu ni pu so moi machine ku ki machine as